ꯇꯣꯝꯕ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯇꯣꯝꯕ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨ ꯁꯤꯗ ꯌꯨꯡꯕ ꯋꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯦ ꯀꯅꯥ ꯐꯨꯛꯇ ꯂꯩꯖꯥꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯅ ꯆꯤꯡꯅꯔꯤꯁꯦ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯉꯔꯥꯡ ꯃꯄꯥꯜꯗꯒꯤ ꯆꯪꯉꯛꯈꯤꯕꯗ ꯊꯣꯡ ꯊꯤꯜꯂꯛꯈꯤꯕꯅꯤ ꯑꯩꯒꯤ ꯋꯥꯗꯨ ꯂꯩꯔꯤ ꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯥꯅ ꯐꯨꯛꯇꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯪꯉꯣ ꯅꯪ ꯑꯝꯇ ꯍꯪꯉꯣ ꯆꯤꯡꯂꯦꯝꯕꯤꯗ ꯃꯥꯅ ꯐꯨꯛꯇꯠꯄ꯭ꯔꯥ ꯅꯪ ꯑꯝꯇ ꯍꯪꯉꯣ ꯍꯣꯏ ꯏꯇꯥꯎ ꯆꯤꯡꯂꯦꯝꯕꯤ ꯅꯪ ꯃꯄꯥꯜꯗ ꯌꯨꯡꯕ ꯋꯥꯗꯣ ꯐꯨꯛꯇꯠꯄ꯭ꯔꯣ ꯁꯠꯇꯣꯛꯑꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯐꯔꯦ ꯐꯔꯦ ꯁꯛꯁꯤꯡꯁꯤꯒ ꯊꯣꯏꯕ ꯆꯤꯡꯂꯦꯝꯕꯤꯅ ꯐꯨꯛꯇꯠꯂꯦꯌꯦ ꯑꯗꯨꯅꯅꯤꯅꯦ ꯊꯋꯥꯏꯗꯨꯅ ꯇꯝꯅꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯤꯡꯅꯩꯁꯤ ꯆꯨꯝꯗꯣꯏꯔꯣ ꯆꯨꯝꯃꯦ ꯊꯋꯥꯏꯁꯦ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯆꯪꯕ ꯉꯝꯗꯦ ꯊꯃꯣꯏ ꯁꯨꯡꯕ ꯃꯤꯗꯅ ꯍꯦꯛꯇ ꯑꯅꯝꯕ ꯇꯧꯒꯅꯤ ꯏꯇꯥꯎ ꯁꯤꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪ ꯃꯩꯐꯤꯁꯦ ꯁꯤ ꯌꯥꯎꯕꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟ ꯆꯤꯡꯂꯦꯝꯕꯤꯅ ꯅꯉꯣꯟꯗ ꯁꯣꯛꯄꯗ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈ꯭ꯔꯤꯗꯣ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯑꯩ ꯍꯌꯦꯡꯗꯣ ꯐꯤꯁꯦ ꯂꯧꯊꯣꯛꯑ ꯃꯉꯣꯟꯗ ꯁꯤꯕꯤꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯐꯤꯁꯦ ꯂꯧꯊꯣꯛꯈ꯭ꯔꯗꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ ꯂꯥꯛꯑꯣ ꯋꯥꯁꯦ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯑꯝꯇ ꯌꯨꯡꯁꯟꯒꯦꯀꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯩ ꯑꯍꯦꯟꯕꯗ ꯀꯣꯟ ꯇꯧꯒꯦ ꯆꯤꯡꯂꯦꯝꯕꯤꯗꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯁꯦ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅꯤ ꯑꯣ ꯃꯅꯨꯡꯗ ꯆꯥꯛ ꯆꯥꯍꯧꯔꯤꯕꯅꯤ ꯑꯩ ꯀꯥꯎꯊꯣꯔꯛꯀꯦ ꯆꯩꯔꯥꯎꯕꯩ ꯅꯃꯥꯗ ꯑꯃꯗꯨꯅ ꯏꯔꯥꯡ ꯇꯧ ꯂꯩꯔꯖꯥꯔꯥ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯔꯝꯗꯤ ꯁꯤꯅꯤ ꯑꯍꯦꯟꯕ ꯆꯪꯉꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯝꯕꯅꯦ ꯊꯥꯖꯗꯤꯌꯦ ꯆꯪꯉꯣ ꯏꯅꯦ ꯑꯩꯅ ꯑꯍꯦꯟꯕ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯀꯣꯡꯄꯥꯟꯗꯒꯤꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯑꯩ ꯃꯣꯔꯥ ꯂꯧꯊꯣꯛꯑꯒꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯔꯝꯗ ꯏꯆꯥꯅꯨꯄꯤꯅꯅꯦ ꯇꯝꯕꯗ ꯇꯝꯅꯤꯡꯉꯥꯏ ꯑꯝꯇꯕꯨ ꯂꯩꯇ꯭ꯔꯕꯅꯦ ꯃꯥꯅ ꯄꯨꯡꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯁꯦ ꯏꯅꯦ ꯃꯥꯁꯨ ꯁꯤꯗ ꯂꯩꯌꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯧ ꯇꯧꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯍꯣꯏ ꯂꯩꯌꯣ ꯑꯗꯣ ꯌꯨꯝꯗꯗꯤ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯣꯏꯅꯦ ꯍꯥꯏꯔꯝꯃꯦ ꯐꯔꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯏꯅꯦ ꯄꯣꯠ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯅꯦ ꯅꯪꯁꯨ ꯃꯥꯁꯦ ꯈꯪꯉꯝꯅꯤꯗ ꯀꯩꯗꯧ ꯈꯪꯗꯅꯤꯒꯦ ꯁꯤꯒꯤ ꯐꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯤꯕꯤꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯀꯥꯏꯅꯒ ꯃꯋꯥꯁꯨ ꯂꯧꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯅꯨꯡꯉꯥꯏꯅꯤ ꯋꯥꯔꯤꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯑꯁꯤꯗ ꯌꯨꯡꯉꯤꯕ ꯋꯥꯁꯦ ꯂꯥꯏ ꯐꯠꯇꯕ ꯆꯪꯗꯅꯕꯅꯦꯌꯦ ꯑꯩꯗꯗꯤ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯦꯗ ꯂꯥꯏꯕꯨ ꯆꯪꯒꯦꯅ ꯆꯪꯉꯗꯤ ꯑꯗꯨꯝ ꯆꯪꯉꯛꯄ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯅꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯌꯥꯅꯕ ꯀꯥꯏꯅ ꯗ꯭ꯔꯃꯥ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯐꯨꯛꯇꯠꯀꯦ
ꯏꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯣꯏꯒꯤꯁꯤꯕꯨ ꯂꯥꯏꯠ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯔꯣ ꯍꯣ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯕ ꯃꯃꯤꯗꯨꯁꯨꯅꯦ ꯐꯤꯛꯁ ꯇꯧꯔ ꯊꯝꯃꯤꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯤꯂꯝꯗꯒꯗꯤ ꯌꯥꯝ ꯇꯧꯕꯅꯦꯕ ꯐꯤꯂꯝꯒ ꯈꯔ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ ꯀꯩꯅꯣ ꯑꯍꯦꯟꯕ ꯆꯨꯝꯗ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤꯅ ꯂꯣꯏ ꯍꯥꯏꯔꯕꯅꯤ ꯑꯩꯁꯨ ꯌꯦꯡꯊꯣꯛꯀꯦꯅ ꯂꯥꯛꯄꯅꯤ ꯅꯣꯏ ꯃꯌꯥꯝꯗꯅꯦ ꯊꯣꯏꯕꯅ ꯑꯉꯥꯎꯕ ꯁꯤꯒꯦꯅ ꯇꯧꯔꯤꯅꯤ ꯆꯤꯡꯂꯦꯝꯕꯤ ꯅꯪꯒꯤ ꯈꯨꯗꯥꯡꯗ ꯁꯤꯕ ꯐꯤꯗꯤ ꯉꯥꯏꯈꯣ ꯑꯗꯨꯒꯨꯝꯕ ꯐꯤ ꯃꯇꯠ ꯃꯔꯥꯡ ꯁꯤꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯀꯗꯥꯏꯗ ꯊꯝꯒꯦ ꯍꯥꯏꯌꯣ ꯁꯤꯅꯤꯡꯉꯒ ꯅꯪ ꯍꯦꯛ ꯁꯤꯔꯣ ꯑꯩ ꯈꯪꯗꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯣ ꯍꯥꯏꯕꯅꯦ ꯃꯤꯅ ꯈꯪꯗꯦꯗꯤ ꯈꯪꯗꯦꯗꯅ ꯆꯤꯡꯂꯦꯝꯕꯤ ꯅꯨꯃꯤꯠ ꯇꯥꯡꯉꯕꯣ ꯍꯥ ꯅꯅꯥꯗꯣ ꯄꯪꯁꯜꯂꯕ ꯂꯣꯏꯅ ꯄꯪꯁꯜꯂꯕ ꯍꯥꯏꯕꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯌꯥꯃꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯗ꯭ꯔꯃꯥ ꯇꯧꯔꯤꯅꯦꯅ ꯅꯪꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯥꯕ ꯐꯔꯦ ꯅꯪꯅ ꯈꯟꯅꯤꯡꯕꯗꯣ ꯈꯜꯂꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯐꯤꯗꯨ ꯌꯥꯝ ꯊꯨꯅ ꯁꯤꯖꯜꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯔꯁꯨꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯌꯦꯠꯂꯣꯏ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯔꯣꯏ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯒꯗꯕꯗꯒꯤ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ ꯃꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗ ꯇꯥꯠꯅꯦꯅ ꯈꯟꯖꯜꯂꯛꯀꯅꯨ ꯅꯪꯒꯤ ꯊꯋꯥꯏꯗꯣ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯑꯩꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯏ ꯅꯪꯗꯤ ꯍꯤꯡꯉꯨꯀꯣ ꯐꯤꯗꯨ ꯁꯤꯖꯜꯂꯨ ꯑꯩꯗꯤꯅꯦ ꯀꯣꯛꯀꯁꯦ ꯂꯣꯏꯅ ꯉꯥꯎꯔꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯊꯣꯏꯕꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯤꯅꯤꯅꯦ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯎꯅꯦ ꯑꯩꯁꯨ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯃꯥꯒꯤ ꯃꯐꯝꯗ ꯂꯣꯏ ꯂꯩꯅꯩꯅꯤ ꯀꯅꯥꯝꯇ ꯍꯦꯟꯖꯟꯅꯕ ꯅꯠꯇꯦ ꯃꯌꯥꯝ ꯐꯖꯅ ꯄꯣꯊꯥꯕꯤꯔꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯋꯥꯐꯥꯎ ꯉꯥꯡꯉꯛꯀꯅꯨ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯊꯨꯡꯅꯕ ꯑꯣꯏ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅꯦ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯦꯝꯕꯤ ꯀꯩꯅꯣ ꯇꯧꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯩ ꯃꯨꯈ꯭ꯔꯕ ꯍꯥꯏꯁꯤꯕꯣ ꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯋꯥꯟꯗꯍꯧꯅ ꯐꯔꯅꯤꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯤ ꯇꯣꯝꯕ ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ 그나로 아유 이거 해말레는 내가 또 이제 ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯍꯦꯟꯕ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯇꯣꯝꯕ ꯍꯧꯒꯠꯂꯣ ꯇꯣꯝꯕ ꯊꯣꯏꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯄꯣꯔꯦꯅꯦ ꯀꯔꯤꯁꯨ ꯈꯪꯗꯕ ꯂꯥꯏꯔꯤꯛꯇꯨꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯏꯇꯥꯎ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯣ ꯏꯅꯦ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯌꯨꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯏꯅꯦꯗꯤ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯏꯅꯦ ꯑꯩꯈꯣꯏꯅ ꯊꯤꯡꯉꯤꯕꯁꯦ ꯊꯋꯥꯏꯗꯨꯅ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯤꯇꯝꯗꯨꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯑꯀꯤꯕ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯑꯅꯤ ꯁꯃꯥꯏꯅ ꯀꯌꯥꯅꯤ ꯂꯩꯒꯤꯅꯤ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯉꯝꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯂꯦꯝꯕꯤ ꯅꯣꯏꯅ ꯍꯥꯏꯅꯩꯁꯦ ꯑꯁꯦꯡꯕꯩꯔꯣ ꯅꯃꯤꯟꯃꯛꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯦꯝꯕꯤ ꯑꯩꯗꯤ ꯇꯧꯁꯟꯅꯕ ꯃꯥꯜꯂꯨꯔꯦ ꯅꯪ ꯂꯩꯒꯤꯁꯨ ꯂꯩꯍꯧꯔꯣ ꯑꯩꯗꯤ ꯍꯌꯦꯡ ꯆꯠꯂꯅꯤ ꯀꯔꯤꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯑꯁ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯊꯋꯥꯏꯗꯒꯤ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯆꯤꯡꯂꯦꯝꯕꯤꯅ ꯍꯥꯏꯕꯗꯗꯤ ꯐꯅ ꯐꯕꯣꯏ ꯅꯤꯡꯉꯨꯕꯅꯦ ꯅꯁꯥꯒꯤ ꯊꯋꯥꯏꯗꯤ ꯄꯥꯝꯃꯨꯔꯤ ꯊꯣꯏꯕꯗꯤ ꯃꯁꯥꯒꯤ ꯊꯋꯥꯏꯗꯤ ꯄꯥꯝꯃꯨꯗꯦ
ꯃꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯁꯦꯟꯅꯔꯤ 사가 살아간지 깡은 달았던 뭐 하는 데다. ꯑꯩꯁꯨ ꯈꯤꯇ ꯇꯨꯡꯒꯤ ꯆꯤꯡꯖꯜꯂꯨꯗꯅ 너무래. ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯥꯡꯒꯗ ꯂꯥꯏꯒ ꯇꯨꯝꯃꯨꯔꯣ. ꯄꯨꯛ ꯐꯠꯇꯕ ꯇꯧꯅꯒꯨꯝꯁꯤꯗ ꯈꯤꯇꯪ ꯆꯤꯡꯖꯜꯂꯣꯏꯁꯨ ꯇꯨꯝꯃꯛꯀꯦꯕ ꯅꯁꯛꯇꯨꯒ ꯅꯨꯄꯤ ꯅꯨꯡꯁꯤꯔꯤꯅꯤ ꯀꯥꯏꯅꯒ ꯅꯨꯄꯤ ꯃꯥꯡꯗ ꯅꯪꯒꯤ ꯑꯁꯨꯝꯅ ꯇꯧꯗꯨ ꯊꯣꯔꯛꯏꯅꯦ. ꯂꯣꯠꯂꯒꯗꯁꯨ ꯊꯝꯃꯨ. ꯅꯣꯏꯅ ꯈꯪꯕꯨꯗꯤꯅꯦ ꯑꯩꯗꯤ ꯑꯁꯦꯡ ꯁꯦꯡꯕ ꯉꯥꯛꯇꯅꯦ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯕꯁꯨꯅꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯣꯠꯁꯤꯜꯂ ꯊꯝꯕꯁꯨ ꯑꯔꯥꯟꯕꯅꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ. ꯍꯣꯏ ꯌꯥꯔꯁꯦ ꯊꯣꯏꯕ ꯁꯥꯎꯅꯨꯀꯣ ꯑꯩꯅ ꯍꯥꯏꯔꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯧꯔꯁꯨ ꯇꯥꯔꯣꯏ ꯇꯨꯝꯈ꯭ꯔꯕꯅꯤ ꯉꯁꯥꯏꯅ. ꯑꯦ ꯑꯁ ꯈꯪꯅꯦꯕ ꯅꯪ ꯃꯁꯤ ꯑꯍꯦꯟꯕ ꯍꯧꯈꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯥꯏꯐꯇꯣ ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯤꯡꯕꯨ ꯅꯤꯡꯁꯤꯡꯉꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤ ꯑꯣꯖꯥꯅꯒ ꯄꯔꯥ ꯐꯥꯗꯕꯒꯤ ꯐꯨꯕꯗꯣ ꯑꯌꯣꯃ ꯍꯥꯏꯕ ꯅꯪꯗꯅ ꯃꯄꯥꯟꯗꯒ ꯆꯦꯟꯊꯣꯛꯑꯒ ꯇꯤ ꯀꯞꯄꯗꯣ ꯅꯪꯕꯨꯗꯤ ꯂꯥꯏꯔꯤꯛꯇꯣ ꯁꯨꯡꯍꯩ ꯍꯩꯌꯣ ꯌꯥꯗ꯭ꯔꯕꯅꯤꯗꯣ. ꯍꯣ ꯑꯍꯩꯕ ꯅꯣꯏꯒ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯏ ꯃꯥꯟꯗꯣꯏꯅꯣ ꯑꯗꯣ ꯐꯔꯦꯅꯦ ꯊꯣꯏꯕꯅ ꯇꯧꯗꯣꯏ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯌꯨꯝꯗꯕꯨ ꯍꯟꯅꯤꯡꯉꯕꯅꯦ. ꯁꯨꯝ ꯂꯩꯃꯤꯟꯅꯕꯁꯤꯗ ꯌꯥꯎꯕꯤꯔꯕꯩ ꯋꯥꯅꯤ. ꯍꯩ ꯈꯪꯗꯦ ꯍꯩꯇꯦ ꯈꯪꯗꯦ ꯇꯣꯝꯕ ꯅꯣꯏ ꯑꯃꯗꯨꯅ ꯀꯩꯗꯧꯔꯤꯒꯦ ꯑꯃꯗꯣ ꯈꯪꯉ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯁ ꯂꯣꯏ ꯆꯥꯛꯅꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯑꯁ ꯃꯥꯟꯅꯔꯨꯅꯨꯗ ꯑꯉꯥꯎꯕꯁꯤꯡꯁꯤꯒ. ꯏꯕꯥꯅꯤ ꯈꯛꯇ ꯉꯥꯏꯔꯦꯅꯦ ꯉꯥꯎꯗ꯭ꯔꯤꯁꯦ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯒ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯆꯤꯡꯂꯦꯝꯕꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ ꯃꯥꯅ ꯅꯣꯛꯐꯦꯠꯇꯧꯔ ꯌꯦꯡꯄꯗꯨꯗꯅꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯌꯥꯕꯤꯗꯣꯏꯖꯥꯠꯅꯣ ꯀꯔꯝ ꯀꯥꯟꯗ ꯈꯪꯕꯤꯗꯣꯏꯖꯥꯠꯅꯣ 이다 그놈도 한기네 ꯀꯩꯅꯣ 뭐이기 라이 밭다바다 와야이시 가마이도 보잖아 ꯑꯩꯕꯨ ꯂꯥꯏꯒꯤ ꯗꯣꯛꯇꯔꯔꯣ? 미시르게디 안거보고 셋리더나 아도 타와이시수 비행어버가 셋자라바 ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯁꯦꯠꯄꯖꯥꯠꯅꯤ 이보. 아도 타와이시 미니키네시 그이노바 헤라 ꯄꯥꯡꯗꯪꯉꯤ ꯑꯩꯕꯨ ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯌꯥꯝ ꯈꯪꯅꯤꯡꯉꯒꯅꯦ ꯅꯪ ꯍꯦꯛ ꯁꯤꯔ ꯊꯋꯥꯏ ꯑꯣꯜꯂ ꯌꯦꯡꯉꯨ. 그이노도 능수 어떡 대박 그이놈도 한기네
ꯊꯣꯝꯕ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯍꯌꯦꯡꯃꯛ ꯊꯣꯛꯅꯕ ꯇꯧꯁꯤ ꯂꯥꯏ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣꯕ ꯏꯅꯦ ꯑꯣ ꯏꯅꯦ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯇꯥꯔꯦ ꯇꯥꯔꯦ 이붕어 ꯀꯩ ꯂꯩꯔꯒꯦ ꯏꯅꯦ ꯑꯩ ꯍꯌꯦꯡꯁꯦ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯅꯤꯅꯦ 이붕어 ꯈꯔ ꯊꯨꯅ ꯇꯧꯅꯕ ꯇꯧꯁꯤꯅꯦ ꯑꯗꯣ ꯃꯣꯏꯁꯨ ꯂꯣꯏ ꯂꯩꯔꯦ ꯀꯩꯀꯩ ꯄꯣꯠ ꯆꯪꯒꯅꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯃꯤꯟꯅꯅꯕ ꯑꯩ ꯍꯥꯏꯒꯦꯀꯣ ꯅꯪꯅ ꯕꯦꯃꯥ ꯁꯨꯝ ꯆꯠꯂꯣꯀꯣ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯅꯣꯏꯁꯨ ꯂꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏ ꯏꯅꯦ 5 seconds till the enemy reaches the battlefield. Smash them. Triple kill. Maniac. ꯕꯦꯃꯥ ꯆꯤꯡꯂꯦꯝꯕꯤꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯅꯦ ꯃꯄꯥꯟꯗ ꯊꯣꯡꯒꯅꯤꯌꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯏꯕꯖꯥꯠꯅꯣ ꯑꯩ ꯑꯝꯇ ꯌꯦꯡꯉꯨꯒꯦꯁꯦ ꯕꯦꯃꯥ ꯆꯤꯡꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯕꯦꯃꯥ ꯆꯤꯡꯂꯦꯝꯕꯤ